ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐ꯭रीडम फाइटर हेमाम नीलमणिगी चामगा तरागा हुमदोइरक सुबा मपोक कुमन थौरम पांगथोखरे खुरुमचरी Am-Istv बु मिरेंग ताबिरिबु पुंगनमकपु तराम नोकचरी हौजु पाउ संदोकना पिजरी फ्रीडम फाइटर एक्स डेप्यूटी एजुकेशन मिनिस्टर ओइरंबा लाइवैख्रबा हेमाम नीलमणिगी चामगा तरागा हुमदोइरक सुबा बर्थ एनिवर्सरी सेलिब्रेशन मोइरांगदा लैबा INA मार्टियर्स मेमोरियल हॉल दा पांगथोखरे हेमाम नीलमणि फाउंडेशन ए चैरिटेबल ट्रस्ट मोइरांग सिंदुना पांगथोखिबा थौरम अदुदा मोइरांग AC की MLA TA शांति एक्स MLA P सरचंद्र अमदी एक्स MLA M पृथ्वीराज ट्रस्ट की मेंबर सिंह अमदी लैखिद्रबगी इमुंग मनुंगे मियोइ सिंगना लैखिद्रबा हेमाम नीलमणिगी फोटो दा लैसु कतुना मैरा चुखतुना थौरम हौदो ट्रस्ट की माइकैदगी हंदक मणिपुर बोर्ड अमदी काउंसिल लौबा क्लास 10 अमदी 12 की एग्जामिनेशन दा मार्क वांगना फंगदुना पास तौरक्लबा मोइरांगी मनुंगदा लैबा प्राइवेट स्कूल अमदी गवर्नमेंट स्कूल की मरक्तगी महैरोय अहुम अहुम खंगतुना फर्स्ट सेकंड अमदी थर्ड की मनासिंगसु थौरम मपु सिंगना लांथोखी MLA TA शांतिना फ्रीडम फाइटर सिंगी लक्तगी हेमाम नीलमणि निंगसिंगलपदा माइरेंबम कोइरेंग हुंदोकलंबा यारोय माइरेंबम कोइरेंग अमदी हेमाम नीलमणि अनीना निंगजरंबा वाखलोन मखोय अनीना पुखचरंबा अपुनबा मोइरांग अमा अपुनबा मणिपुर अमा अपुनबा इंडिया अमगी मंगलान अदु अखोइना मंगफाउना हनबा मथौ ताई लुचिंगबा अनि लाइपोक कुमलबा अहल अनि असि लेरंबना ngasi मोइरांग मालेमदा सक्ताक पंगंबनी मखोइना पामजरंबा अपुनबा हाइबा वाखलोन अदुना मांग थारगा चौखटपा मोइरांग लमदम अमा ओहेन्नबा अखोइ मचोय मचोय तारिबसिंग पुनसिनबा चंगी हाइखि अंगलदी सिगे फिदा मखोइना थममिबो वखंदु मखोइना थुगायरगा पिकपरा नीतिना मरम ओइरकादा मखोइबु निंगसिंगबा वालनबगी थबकसे ngasiदगी तुअसे लाइओइ खबा लाइगोलबा हल्लदी लो लेहबतरबो अखोइ बोइरांगु साने अखोइ कनादसु सिंथाबिरमो कनादसु उबिरमो लाइओइ खबा श्री हेमाम नीलमणिगी चामगा ताउमदोइजुबा भारत यूनिवर्सिटीना लाकपसिदा ngasi अखोइ पुनमगी वखलोदा पुलिबा सुबाइ तौदना मोइरांगी अदुगुमबा लाइओइ खबा सिंथाबा यारबा आजि ओजासी मखोई मखोई थौदांग मखोई मखोई साधांजलि कटो मतमना अखोई पुनमक अमत्तमैना पुनसिनमिनागा कटनिनदुना मोइरांगो मणिपुरी ममांग भारतकी ममांग अवांग थांग थागलगा ख्वाइदगी फब कंस्टिट्यूएंसी अम ओइदो होनबदा अखोई पुनमना अमत्तोइदा थौदांग लौमिनरसी Lengaakna Manipur Conservation of Paddy Land and Wetland Act Inglisingani Taragamari Semkrabasu Laupu Masakhangdana SDC Tulihan Nakon ba Moirangpuril Fauril Laufam Pata number 75 by 90 Lau Sangamama Laukhairom Pakpa Chauba Laufam da Panam Higher Secondary School Sajin Kre Lauthok Naba Kyarak Hana Hairabasu Sangalaitabani Haiduna Tuhat Piraga Lady Haina Maral Siri Ngasi Fagok Chow Ikhaida Pangto Paugi from Amada Jerome Ningol Hemam Ongbi Lintoingambina Hauki Balisingani Taragani Panda Mahakna Yum Padringe election Gamari Lenana Board PP de Habawa Hautagi Makoina Lainariba Yum Fawa MLA Miwe Singna Sidopi Krabamatung Laikai de Labor Yadabadagi Hausi Kurai Larry and Bam Laikai the Honkatuna Lady Mahaki Apopa Jerome Chandra Babuna Ing Soklisingamaga Chamapan Marfuga Taret की तरागा तरुक्ता आर्टा सिम तांखुल कोबा मियोई असदगी मतमदुगी लुपा लिसिंग मापन गा चौंगा लेहोबा लौ उनरी बलौफम असि मखोई मसादा ताकलमदना पानम हायर सेकेंडरी स्कूल असि साजिलंबनी स्कूल साजिले हारिबसिसु लैकाई की मियोई सिंगना पाउ पिरकपदगी कोविड लाक्ट्रिंगै ममांगदा चतुना येंगलोबदा फाउंडेशन हौदुना लेरंबा थिंगना रखिबनी मतमदुदगी कनागे अयाबा यावरगा स्कूल असि साबनो स्कूल असि अथुबदा लोकथोकनबा हाइदुना MLA दा हाइजदुना लाखिबनी अदुबु ताबीदना लेरकपगा लोइनना कोविड लाखिबा अमदी इरांग असि लाखिबदगी ngasi फावबा तासिनदना अमदी MLA गा उनजगे हाइबा फावबा मतम पिबीदना लेबदना तना मखोइदा सोशल मीडिया की खुथांगदा चेतत चेरांग पाइरगा अचुंबा सागनु हाइबा वाफमना चिंगबा क्या फोंगतोरकपदगी तंगाई फदना संग लेजदबा अमदी MLA उनबगी मतम पिबीदबा क्या आसिना मीडिया की मतेंग लौरगा मियामदा फोंगतोकचबनी लौफम असि हौजिक महाकी मपागी मिंगदा अदुमक लेरी हाइबसी चही सिगी फेब्रुवारी की अहुमदा SDC दा खजना थीखिबगी रिसिप्ट लेरिबा अमदी कंप्यूटराइज पता असना ताकली हौजिक महाकी मपा लायंग नबा होटनबदा महाकने युम पालिबा नुपा मयुंगे इंखोल फाव बंदोक थमदुना लायंग चथब मरमना तंगाई फदना लौफम असिगी मतेंग लौनबो होटनरकपदा MLA ना अयेत पपीदुना लेबना मसिगी चपचाबा
tangdangba ma khangnaba MLA ga unanaba hotnabada upai fanglaktabadagi ngasi miyamgi mateng nirakpani kariguma mahaki imungna thamliba wafam asina aranba oiramlabadi miyamna makhoigi imungda pirakpa cheirakta harauna yazagani chayena duna leiriba lawfam masigi waroishinama puraknaba andro ACG MLA na athubada paikhatpiu ngasigi paumi singa unabaduda linthoingambi ki maupanupa Vidya Chandrasu sarukyakhi School ama saba haibasi nungmanini da yaba nate adubu akhoi di Moirangpurel dagi board ki wahau dagi yum thugairaga changakpa yai yade tawraga tanthokpirakpadagi hongkatlaga leire aduduna Moirangpurel da school sabase akhoi sungkhang khangaude si original patani pata se multi case number yauraba original patani MLA ama oiraga ma machin kayamna thi haibado da lebak mayamna su khangbi horo sida Chirom Chandra Babu haise aigi babagini si tawsanaba yaba thasanaba yaba che chang amata nate MLA Sham Kumana aina unage hotnabadadi mana matam pibiraki adubu mana mayamang da thong launa hange hairabanina ai itomta lakpadi ai sukire press media mayam yauraga press club tara natragana mari lainaba DC office tara aigi mari lainaba che changje pairaga ai laksarage 2014 da longpham da office nungfis phore longpham kanbagi damakta thaba yaroi khopa yaroi na adugi ek ama pass tawkhaba matung sida MLA amana law thugairaga Kamaina school achauba sari bano haibaze lo sembiriba MLA na su pakhum pibirao adugi pakhumzu ngaijari sidaisida chechang yaudana kamaina kanadagi lamse lawbi bano adu masu puthopirao huralaga lam yoliba mijusu dandi pise aduduga huralaga lam lawriba mijusu lebak miyam khangna dandi pise Haukiba chahi English singani taraga mapandagi English singani kunga mathoi fawa chairman amagi makhada managing director manga thamduna hata da hanglamba Pari Mutual Benefit Needy Limited Halal Finance Koba Microfinance Bank amana investor kyabu minamduna sale kya mat pikre ngasi fawba chahi mari hen investor singda sale handok piu yadre maduki mahutta mioi kya nek tuna investor sing butathi na tawbire haina coordinating committee of Pari Mutual Benefit Needy Limited Halal Finance na phongtorakli Halal Finance ki thawongbu yaningda phongdok tuna coordinating committee sina sinduna yaripo ajata pangthopa protest kam press meet amada coordinating committee ki president Sabanuddin na hariba microfinance asina miyambu thajaba kya pibadagi investors singna masagi araiba kya bank asina thamlubani adubu hariba microfinance asina English ngani kunga mathoi ki angan basaruktage investors singna sendoi piba lepkhre masina maram oiraga investors singna committee gi semduna haukiba English ngani kunga mari gi July gi taraga manga da bank asiki chairman ni haijaba miyoi adu yauna mifama mapunna pangthoki mifama duda English ngani kunga mari ki November gi amadagi December gi kuntra fawbada investor gi senfam sing handok piragani haina thajaba pirakhi adubu senfam sing adu ngasi fawba handok pidana leire housing investor sing asi pukning aduki matik ware sale fangdringai da sikiba investor fawba yakshilakle hairi District Institute of Education and Training Diet Center Jeribamda thambinaba memorandum ama Deputy Commissioner Jeribam gi khuthangda Jeribam da leiba maheroi loop taruk na pisingkre point manga yawba memorandum adu Deputy Commissioner Jeribam gi khuthangda Governor Chief Secretary amadi Commissioner Education as Director SCRT Deputy Commissioner da kusnakhibani Jeribam asi district ama oiraba maramna district ama oibagi diet center lehenbiu diet center leitabana awaba mayoknari English ngani kun ka humdoi degi sengwa sagat pa haurakliba diet center adusu athubada loishinbiu amadi chatliba session English ngani kun ka manga stagi mathok tohonbiu numit mangani gi manungda tabakta onthok pirakadabani karigumba onthok taba tarabadi thangnaba numitagi khongjang changsinaba mahairoi loop taruk na sem saduna leiri haina Kanglei Park Student Association District Council Jeribamgi President K Somorjit na phongdorakle District ama oiba taragadi diet center ama leiba si sungai soidana mathau taba posaka ama oibana Jeribam da diet center leitaba amadi diet center asi 2023 dagi sagatpa hoji khoba loidabana maram oirakanda athupa matamda loisenbiu amadi hariba diet center asi chaliba session 2025 asi dagi mathau tawhanbiu haiba point manga asi haptaraga ngasi gi memorandum asi deputy commissioner gi kuthangda governor amadi chief secretary commissioner education S director SCRT deputy commissioner da ngasi gi memorandum asi thajabani Minister of Health na English ngani kuntra fawba hepatitis laina muthatna nabagi pandamda health workers sing na hepatitis B vaccination program ki makha chatharak poina health directorate ki staff sing da model immunization center hepatitis B vaccine kapthokre lamfel patlaiba RD wing na pangthok pathoramadra district nodal officer Dr. Rana Kumari na haikibada slot
016 haiduna mathang slot ahum thokna khaidokna hidak asi kapthokpani haiki Hepatitis C vaccination program ama Imphal West ki RDU da sinjay koina masida Ministry of Health na 2030 bawda hepatitis haibasi eliminate tawnabagi damakta free vaccine pira aga health workers mayam da kapuana auraba program ni Imphal West ki oina koina 6 CAC mayam PAC sub centers mayam loin hawre rimsu hawre nursing colleges mayam so hawre hause first second dose loi loi third dose ka ko da wali 3 doses salai banina mayam mapum suna ba ko damakta kapiu health worker mayam gi damakta sinjaba program Hozipagi Marthana Tema Bremtang Lomnasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matungna mayaba mukhana taram nokchari makhata ba pau pisari Manipur ki ahan ba I League ki team oirambadagi performance phajaraktabadagi Hero I League 2 amadi State League ta hantaraklaba Neroka FC sangakfam Trau FC Kwakatel chahi sigi chamaga kunthraga mari suba Indian Oil Duran Cup ta sarkyadana phajaba performance pinaba hauzik langjing achowa turf ground da Trau FC Kwakatel gi head coach Thangjam Saran amadi Neroka FC sangakfam gi head coach Gyan Moyon na sarukyaga doriba sanaroi sing takpi tambiri Hiramasa network sigi senior sports journalist Boyani Thousandagi Paudamama. Eastern Command Indian Armed Forces ki meng makada Asian Football Confederation, All India Football Federation, Government of West Bengal amadi Government of Manipur na punna sinduna tha sigi tang kulumdoi digi mathang tha tang kulumdoi phawba Indian Super League team taruk I League team mari I League 2 ki team ani State League team manga Indian Armed Forces ki team manga amadi foreign team ani punna team kunmari na saruk yaduna Imphal gi Khumalampak Sports Complex ki main stadium Kolkata gi Vivekananda Yuba Bharti Kirangan amadi Kishore Bharti Kirangan Jamshedpur gi JRD Tata Sports Complex Shillong gi Jawaharlal Nehru Stadium amadi Kokrajhar gi Sai Stadium da pangthokadoriba Asia gi khwaidigi liraba tournament ama oiriba sahi sigi samga kunthra mari subai edition Indian Oil Duran Cup ki saruk ama oina Manipur Sarkar na mateng panglaga Indian Armed Forces na sinduna tha sigi tang kunthra dagi mathang tha August tang 32 phawba Imphal Center gi oina Group B da team mari State League team Trau FC Kwakatel I League 2 gi team Neroka FC Sangakpham I League team Real Kashmir amadi Indian Armed Forces ki team Indian Navy football team na saruk yaduna Khumalampak Sports Complex ki main stadium da match taruk sanagane Manipur gi anisuba Hero I League team ama oirambadagi hanthaраktuna haujingna State League team ama oina sahi sigi samaga kunthra mari suba Duran Cup ta saruk yagadoriba Trau FC Kwakaitelna amu hanna Hero I League team ama oina ba sem sabagi saruk ama oina Duran Cup ta saruk yaduna phajaba performance pinaba hauji langjing top ground da Thangjam Saranna head coach oina sanaroi singbu thawai hakchang yauna tambi takpiri Thangjam Saran State team ki coach oina Santosh Trophy amadi National Games ki head coach oibaga loinana Mapal gi club Sarsil Brothers da assistant coach oiramlaba matungda Trau FC gi naha oiriba sanaroi singi aswoiba waliba sing yenglaga kanna honaduna state asigi oina amu hanna I League team ama oina ba kanna honagani haina head coach Thangjam Saranna network asiga akhananu unabada phongdorli Aigi ming Thangjam Saran Singh aigi laifamna yumnam khunau aduga ai hauzik presently Traugi head coach oina paijari last season duda Churchill Brothers da ai assistant coach oina pham pujabani Manipur gi oina ai 2023 auda pangthokiba koigi Santosh Trophy aduda Manipur gi head coach oina pujabani adugi consecutive adugi year duda Goa da pangthokiba
national games to the head coach hoina aina Manipur gi represent tawr chachagi Churchill da coach hoira maga trawda halakhi se ai gi su challenge amaga loina na halakhi bani ade akoi gi Manipur si da player se ade hauji India gi any ISL I league ta Manipur da gi represent tawa player se na khwai da gi masing yamena lojai ko Manipur se asuk yamna player puthoga Manipur da gi kai hani I league level da team mambo leibangam dab se akoi ju yamna nuai jada ba haitare adu da isu challenge ama puraga handakti traw sina duran cup se akoi dum hope tawe Manipur sina traw gi through the fight tawraga akoi Manipur da gi handak I league ta Manipur da gi team ama chang ba sigi em da ne aina chang jara ko game style je purak na blak na bada akoi almost akoi gi angang goi se adu gi akoi gi game style du da di stick tawba hore aduga fitness se kitang wali adu we still have around 20 days ko akoi de 30 dani han ba me se akoi gi award pa akoi gi tactical part of the fitness pa se adum almost complete or ni na khalle young and experience kitang di adum mix up tawrani squad ki matang da adum ado hauji main problem je akoi gi premier league lotion dab je si jina yam tina akoi preparation ji da ka hani si madi haningai laitana problem ore akoi da first match se akoi gi player goi se maximum di young squad ne haidare young player ne auda derby match da koi gi crowd mayam lakani excited oiba over excited oiba adu yorok pa ya adu bo akoi practice da hojik yamna nuai na angang goi siga even adu gi pressure kari kara adu gi keno goi do loina la su adu gi control ngamna ba akoi gi practice da kan adumaina hona jari Amaromda Manipur gi ahanba I League team am werambadagi haujingna I League 2 gi team oina Manipur na yumbu oiduna pangthokadoriba samu kuntra mari suba duran cup ta saruk yagani Traw FC ga ahanba oina sanagadoriba match asi mai pangnaba langjing top ground da coach Gyan Mayona experience leraba sanari sing tambi takpiri coach Gyan Mayona ahanba focus asi duran cup ki ahanba match mai pakpani makata na sanari sing gi award apa sing jenglaga makoida piba yaba sing tambi tapigani haina network asiga akhanan unamada phongdorli badai gi mingna Gyan Moyon AFC C license coach mane aina current head coach of Neroka last year so aina half season dagi head coach oibne adu mamang da 2 years mamang da aina assistant coach ne sulerami Neroka da so this is my third year so hanba 2 years na assistant coach handak na head coach oina ai leri akoi Manipur da again Duran Cup sanagi dawse asi tanja amuka phangbai damakta as a whole Manipur yam harauje 2 years mang da Duran Cup taw matam da se crowd mayam laga pajana koi football se pajana pangthok pane ada si opportunity amuka phangba se yam chawo opportunity ne lawe handak perform tonai damakta pajana sem su sari rauga match se always derby match se always pressure match ne yam tough oiba match ne adu numitta pajana perform tawduna kaga daw thoi daw bane aduga lastly Duran Cup hawga daw se koi it's a very pressure match aduga kanna thorang tawri akoi gi labor resources akoi player khangde akoi gi resources labor adugi best use tawro akoi best performance tawuni haina aduma akoi thajana koi thabak kanna tawri Hauzilas lakpada maruiba paw khana pisari Freedom Fighter Hemam Nilamani gi chamaga taraga humdoirak subama pokuman thoram pangthokre Hauzi ISTV na sandok chari pa paw matang silusin jari mireng tabiri pa punama po khana khurum jari